ꯆꯦꯅꯦꯜ ꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯑꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯗꯤ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯑꯃꯨꯛ ꯊꯣꯡꯖꯔꯛꯑꯒꯦ. ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯃꯆꯨ ꯈꯔ ꯍꯥꯟꯅ ꯆꯥꯏꯁꯜꯂꯦ. ꯏꯂꯤꯁꯥꯁꯦ ꯃꯔꯨꯝ ꯐꯖꯅ ꯆꯪꯉꯦ. ꯃꯔꯨꯝ ꯆꯪꯕ ꯃꯇꯝꯁꯤꯗ ꯄꯥꯟꯒ ꯊꯣꯡꯕꯁꯤ ꯌꯥꯝꯅ ꯍꯥꯎꯕꯅꯤ. ꯊꯨꯝ khara amuk chaisalle. Fazana amamamta oina fazana tosalani. Marum yaubanina amamamta oina fazana totragadi marumse kaigini. Sida leire panga maroina kupiga moro atekpa siga thongdoini. Khara amana Elisha sido tawjarake. Hangamaru powder khara plate ta hapsalle. Hangamaru sina Elisha sido tawbase manam nam nungsiraga hawbudo. Machu moro khara amaga hapsalle. Sina machu phajandoini. Machu khara machu mathakta amuk hapsalle. Thum kharaga amuk hapsalle. Engine oil khara amuk mathakta mix tawnana bagi amuk tonana bagi haijalle. Fazana nga singsi amamamta oina tosalle. Marum yaubanina Elisha sido tawbada fazana hawrani. Nga singsi aina jira powder khara di hawkre video dadi namhaudre jira powder kaktani atay di maroy amata haptre. Fazana amamamta oina ngahaktang tosalaga thamani. Tipinda hapsalle. Steam na mulandoini. Masagi tipin se tawbatabu tipin si makhum aset pa tipin di oibatai. Steam tawba matamda manindu masagi manungda ising oina changdana bagi tipin gi makhum se aset pa makhum oibati tare. Engine thausi khara amaga mathakta hapsalle. Masi haptragasu adum yarabani. Masagi totpada yawgrabanina adubu mahi chaningagasu haiduna khara amadi hapsalle. Tipinji makhum chetna khumjalle. Cooker da hana ising khara hana hapsalle. Masi ising yamna hapsanbadi yade. Kamna bagi damaktani tare nipan lang sasat launa kam thoga adum mulladabani. Duga ngasi thotho lauraga yam hawbani. Nga amuk thongjarage. Elisha gi marumsi fazana change. Nga khudimaki marumdagi Elisha gi marumsina khwaidagi hena hawi. Marumsi kuppaga manam nungsiraga yamna hawba ba marumdo oi. Adunabu Elisha iba ngasi fazana maming chatnibaduni. Laikta Elisha gi mahaw haina laikta iduna lairami baduni. Duki mati hawi pan ga thongbasisu amuka hena pan gi hawbadune Elisha gi hawbane. Duki mati pan ga Elisha ga se yamna chanai. Elisha iba ngasidi yamna munna tawsanbase hawtabani. Paspuron khara thadare. Elisha gi ngasidi maroi mapang ka hena thaksanba hawtabani. Madi methi jira maroi nakupi se kaktana thongbana mahaw leibani. Maroi nakupi khara thakchalle. Sida tilhau chanam hapchallaga thongbadi ngagi mahaw mangbani. Masagi top topa ngagi mahaw se maroi nakupina jirana methina thongagadi ngagi mahaw se
ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯛꯇꯅ ꯊꯣꯡꯗꯣꯏꯅꯤ ꯖꯤꯔꯥ ꯈꯛꯇꯅꯤ ꯊꯥꯛꯇꯣꯏꯁꯤ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯈꯔ ꯊꯥꯗꯔꯦ ꯉꯥꯏꯍꯥꯛꯇꯪ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯁꯤ ꯃꯨꯜꯍꯜꯂꯅꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤ ꯃꯨꯟꯖꯜꯂꯛꯑꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯨꯟꯈ꯭ꯔꯒꯁꯨ ꯍꯥꯎꯇꯕꯅꯤ ꯃꯔꯣꯏꯁꯤ ꯀꯥꯕꯁꯦ ꯑꯗꯨꯅ ꯃꯔꯣꯏꯁꯤ ꯌꯥꯝ ꯀꯥꯗ꯭ꯔꯤꯉꯩꯗ ꯄꯥꯟꯁꯤ ꯍꯥꯞꯆꯜꯂꯦ ꯃꯔꯣꯏꯒ ꯄꯥꯟꯁꯤꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯧꯃꯤꯟꯅꯔꯅꯤ ꯃꯈꯨꯝ ꯀꯨꯞꯄꯒ ꯍꯦꯟꯖꯥꯡ ꯊꯣꯡꯕꯁꯤ ꯊꯨꯅꯁꯨ ꯃꯨꯟꯕꯅꯤ ꯃꯍꯥꯎꯁꯨ ꯂꯩꯕꯅꯤ ꯆꯨ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛꯁꯨ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯊꯥꯗꯔꯦ ꯖꯤꯔꯥꯁꯨ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯆꯜꯂꯦ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯉꯧꯔꯅꯤ ꯉꯧꯔꯤꯉꯩꯁꯤꯗ ꯑꯩꯗꯤ ꯊꯨꯝꯁꯨ ꯑꯗꯨꯝ ꯊꯥꯛꯆꯟꯗꯣꯔꯕꯅꯤ ꯄꯥꯟꯁꯤ ꯊꯨꯅ ꯃꯨꯟꯅꯅꯕꯒꯤ ꯊꯨꯝ ꯆꯥꯃꯁ ꯑꯃ ꯊꯥꯛꯆꯜꯂꯦ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯉꯧꯔꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕꯁꯤ ꯄꯥꯟ ꯃꯊꯛꯁꯤꯗ ꯈꯔ ꯑꯃ ꯍꯩꯖꯤꯜꯂꯦ ꯉꯥꯏꯍꯥꯛꯇꯪ ꯄꯨꯟꯅ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯃꯨꯜꯍꯜꯂꯅꯤ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯄꯥꯟꯁꯤ ꯈꯔ ꯈꯔ ꯃꯨꯜꯂꯛꯑꯦ ꯃꯍꯤ ꯑꯣꯏꯅꯕ ꯏꯁꯤꯡ ꯑꯃꯨꯛ ꯃꯊꯛꯇ ꯑꯃꯨꯛ ꯍꯩꯖꯤꯜꯂꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯛꯇꯅ ꯂꯣꯏꯅ ꯍꯥꯞꯇꯣꯏꯅꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯍꯥꯞꯄꯁꯤꯅ ꯌꯥꯝ ꯊꯨꯅ ꯃꯨꯜꯂꯤ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯐꯖꯅ ꯑꯃꯨꯛ ꯁꯧꯍꯟꯗꯣꯏꯅꯤ ꯁꯧꯍꯜꯂꯀꯥꯟꯗ ꯉꯥ ꯍꯥꯞꯆꯟꯗꯣꯏꯅꯤ ꯐꯖꯅ ꯁꯧꯔꯦ ꯉꯥ ꯊꯥꯗꯕ ꯌꯥꯔꯅꯤ ꯉꯥꯁꯤꯡꯁꯤ ꯃꯊꯛꯇ ꯂꯣꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯗꯔꯦ ꯏꯟꯖꯥꯡꯒꯤ ꯃꯍꯤꯁꯤ ꯀꯥ ꯍꯦꯟꯅ ꯍꯥꯞꯆꯟꯕ ꯍꯥꯎꯇꯕꯅꯤ ꯃꯍꯤꯗꯒꯤ ꯉꯥ ꯈꯔ ꯈꯔ ꯎꯕꯁꯤꯅ ꯍꯥꯎꯕꯅꯤ ꯐꯖꯅ ꯑꯣꯠꯂꯅꯤ ꯉꯥ ꯍꯥꯞꯆꯟꯕ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯕ ꯐꯗꯤꯒꯣꯝꯁꯨ ꯊꯥꯛꯆꯜꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯄ ꯂꯣꯏꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯁꯧꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯗ ꯑꯃꯨꯛꯇ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯎꯁꯣꯞꯇꯒ ꯌꯥꯎꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯊꯨꯝꯕ ꯊꯣꯡꯕꯗꯣ ꯆꯤꯅꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯊꯣꯡꯕꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯃꯨꯜ ꯕꯇꯔ ꯈꯔ ꯍꯥꯞꯆꯜꯂꯦ ꯕꯇꯔ ꯍꯥꯞꯄꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯕꯇꯔ ꯑꯣꯏꯅ ꯇꯧꯔꯦ ꯕꯇꯔ ꯃꯍꯤꯁꯤ ꯂꯥꯡꯊꯣꯛꯍꯜꯂꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯣꯡꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯀꯥꯂꯤ ꯖꯤꯔꯥ ꯍꯥꯏꯅ ꯌꯥꯝ ꯍꯥꯎꯕ ꯃꯔꯣꯏ ꯑꯃꯈꯛ ꯂꯩ ꯑꯁꯤꯁꯤ ꯈꯔ ꯍꯥꯞꯆꯜꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯊꯨꯝꯕ ꯊꯣꯡꯕꯗ ꯃꯁꯤ ꯊꯥꯛꯄꯁꯤ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯌꯥꯝ ꯍꯥꯎꯏ ꯃꯔꯣꯏꯁꯤ ꯀꯥꯗ꯭ꯔꯤꯉꯩꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯃꯨꯛ ꯂꯣꯏꯅ ꯊꯥꯗꯔꯦ
ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯡꯁꯤ ꯃꯨꯜꯍꯟꯗꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯈꯔ ꯂꯣꯏꯅ ꯃꯨꯟꯁꯤꯜꯂꯛꯑꯦ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯆꯤꯅꯤ ꯊꯥꯛꯆꯟꯕꯗꯤ ꯍꯥꯎꯇꯕꯅꯤ, ꯑꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯍꯥꯟꯅ ꯃꯨꯜꯍꯟꯒꯗꯕꯅꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯆꯤꯅꯤ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ꯫ ꯆꯤꯅꯤꯁꯤ ꯏꯁꯥꯅ ꯈꯔ ꯊꯨꯝꯅ ꯆꯥꯅꯤꯡꯉꯒꯅ ꯈꯔ ꯌꯥꯝꯅ ꯍꯥꯞꯄ ꯌꯥꯏ, ꯊꯨꯝꯅ ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯏꯁꯥꯒꯤ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯌꯥꯔꯦ꯫ ꯃꯍꯥꯎ ꯂꯩꯅꯅꯕ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯊꯥꯛꯆꯜꯂꯦ꯫ ꯆꯤꯅꯤꯁꯤꯡꯁꯤ ꯃꯍꯤ ꯑꯃꯨꯛ ꯂꯣꯏꯅ ꯂꯥꯡꯊꯣꯔꯛꯇꯣꯏꯅꯤ, ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯅꯨꯡꯗ ꯆꯤꯅꯤ ꯃꯍꯤꯁꯤ ꯂꯣꯏꯅ ꯆꯪꯉꯒ ꯃꯍꯥꯎ ꯂꯩꯍꯟꯗꯣꯏꯅꯤ꯫ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯅꯤ꯫ ꯐꯖꯅ ꯁꯧꯔꯦ꯫ ꯆꯤꯅꯤ ꯃꯍꯤꯁꯤꯡꯁꯤ ꯉꯥꯏꯍꯥꯛꯇꯪ ꯀꯪꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯊꯨꯝꯕ ꯊꯣꯡꯕ ꯁꯤꯁꯨ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯌꯨꯝꯒꯤ ꯑꯄꯥꯟꯕ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯤꯃꯨꯛ ꯆꯝꯐꯨꯠ ꯇꯧꯖꯔꯒꯦ꯫ ꯎ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯊꯥꯡꯖꯤꯡꯒ ꯑꯃ ꯃꯦꯠꯆꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯡꯖꯤꯡꯒꯤ ꯃꯇꯝꯅꯤꯅ ꯊꯥꯡꯖꯤꯡꯁꯤ ꯐꯖꯅ ꯊꯣꯛꯑꯦ, ꯑꯗꯨꯅ ꯑꯃꯦꯠꯄꯁꯤ ꯊꯥꯡꯖꯤꯡ ꯑꯣꯏꯅ ꯉꯁꯤꯗꯤ ꯇꯧꯔꯒꯦ꯫ ꯏꯀꯥꯏꯊꯕꯤꯁꯨ ꯌꯥꯝ ꯐꯖꯅ ꯊꯣꯛꯑꯦ꯫ ꯏꯀꯥꯏꯊꯕꯤꯒ ꯊꯥꯡꯖꯤꯡꯒ ꯑꯃ ꯃꯦꯠꯂꯒꯦ꯫ ꯊꯥꯡꯖꯤꯡ ꯃꯦꯠꯄꯁꯤ ꯈꯥꯕꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯃꯦꯠꯄ ꯌꯥꯕꯅꯤ꯫ ꯈꯨꯠꯅ ꯃꯦꯠꯇ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯊꯥꯡꯖꯤꯡꯁꯦ ꯂꯣꯔꯕꯅꯤꯅ ꯑꯗꯨꯝ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯑꯗꯨꯝ ꯇꯣꯠꯁꯟꯕꯁꯤꯗ ꯑꯗꯨꯝ ꯃꯍꯥꯎ ꯂꯩꯕꯅꯤ꯫ ꯏꯀꯥꯏꯊꯕꯤꯁꯤꯁꯨ ꯍꯥꯞꯆꯜꯂꯦ꯫ ꯊꯥꯡꯖꯤꯡꯒ ꯏꯀꯥꯏꯊꯕꯤꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯦ꯫ ꯏꯀꯥꯏꯊꯕꯤꯁꯤꯁꯨ ꯍꯧꯖꯤꯛ ꯏꯀꯥꯏꯊꯕꯤꯒꯤ ꯃꯇꯝꯗꯅ ꯌꯥꯝ ꯐꯖꯅ ꯊꯣꯛꯑꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯖꯥꯡꯁꯤ ꯆꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯏ꯫ ꯐꯗꯤꯒꯣꯝ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯜꯂꯦ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜꯁꯤ ꯁꯤꯗ ꯂꯩꯔꯦ: ꯏꯂꯤꯁꯥ ꯁꯤꯗꯣ, ꯏꯂꯤꯁꯥ ꯊꯣꯡꯕ, ꯊꯥꯡꯖꯤꯡ ꯑꯃꯦꯠꯄ, ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯊꯨꯝꯕ ꯊꯣꯡꯕ, ꯎꯁꯣꯞꯇꯒ ꯌꯥꯎꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯊꯨꯝꯕꯁꯤꯁꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯗ꯫ ꯍꯩꯅꯥ ꯑꯃꯒ ꯃꯍꯤ ꯊꯛꯅꯅꯕ ꯍꯩꯅꯥ ꯑꯃꯁꯨ ꯊꯣꯡꯖꯔꯦ, ꯆꯝꯐꯨꯠ ꯑꯃꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜꯅꯤ꯫ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯌꯨꯝꯗꯒꯤ ꯏꯃꯥꯁꯨ ꯂꯥꯛꯑꯦ, ꯏꯅꯦꯁꯨ ꯂꯥꯛꯏ꯫ ꯑꯩꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫
Nanti kalau juga itu. Udah cari. ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ꯫